SKTV aina sum tajabada haitare ko digital pura oiradova ko hanagi mamangi line ting bi dunataba anova platform ama oibanina masi ko outreach maliamgi hum ko dimakta loini yoba yabagi khudongchaba ma hanadagi hena sina farak pa haibam tare aduna masina mayamda message ama chauna pibanga mani aduna masina adugi matik paksana chapa helpaga loinana responsibility su wankalakani adugi responsibility to fajana lobangam haudragadi akogi kanglup ki oriba natraga akogi ama amaga misunderstanding obi apose hena thoningai oi aduna more responsibility sina lobam toi adaga pau phongo matamda akogi alaman sina sum hana su khan akoi khangna dana leba taksu takpi raba akogi freedom of speech and express saise akogi Indian Constitution article 19 another clause 1 da yaujaraga so koi India gi wena de constitution the freedom of press service laite freedom si koi civilian amaga press ka samana na layana constitution da interpret tawi tawadabu koi freedom of speech and expression se da koi na haining wasu haiba ya dimam di si hairuraga koi kari karak ka de ga do se kuda moina kanagumba mafam amada se ngarang na hanma koi Imphal manungda atopa community gi nupi ma poche yola ko do chakai khokai to kan do da koi na Imphal da sumba kanglu ki nupi ma mayam jang phubire hairugadi atopa district singida madugi reaction ji negative na lakani ana akoin asumba pawni hadina su ko hekta phongba yadaba potlama yawi ado akoi de hairisi reporting the truth about the fact I have ne koi asumba potu gi asing ba thongduk tu liu haba adu more responsible o yi hargadi asumba ji karim kanda koi namjan na thama mathok tarai mandi asumba do hairu kando da khudong thiba lakadabani na ana akoina thamjaning badi koi media platform ji adugi madi chakhale si akoina change ama mai tar ko global ji change lakpane change da ko yawbang am hodragadi ekoi je dum lehob tabani ana SKTV na anoba change gi Manipur gi weneti pioneer hai tar ko akoi broadcaster sing na toriba thogda aduga samana na lobang am kadabani na koina more koi responsibility lobiraga koi kanglu ki wa thogduk athok sing ji da koina negative reporting na taba positive reporting da khare hana koi thawa yo hanjaningi aduga kogi pau ibada koi sensitization to bai tare ko sa khudam maina police na karigumba protest ama thugai matamda protest ama thugai re han icham chamna ibagi ngota kana ma kanguna sasan dana badong dana ra foreign ibusu yawi madu iro kanda miyam sida madu gi karigum phawhan ba ma yawi adu madu tawdana ba I to hanjaningi aduga PCI gi guideline haiba tare koi da kanglo ki rang tho kanda kari tawgada ge guideline yam bazani I adu Manipur gi hojileba media housing si ayambana guideline si fajana ngak tene lawjai marandi kanglo ki rang thogadi kanglo ki maming panba hoji pisai guideline athing bapi adagi misimina asopan jawrasu koi kanglo naina phongba yade se mi kanglo ki irang da phuna chaina bada hada bada mi manga sire ahum sire tara su ya hebna jingba haibu ke su gaide adu kanglo maming pala kanglo to gi ani sire ahum sire haibu di pisai guideline na tasena athing bapi bani and sigmo mayam singa aga hena thogdang loba hena dai teleba media house ama oina Manipur gi hojiloiba charang na bo mayam se loisanba da SKTV na thogdang yamdraba da khadoi su lobung ambo oibiu loina mai pakpa adu anobo hongok pasidi da hene khudong chaba phanghanna ba miyam da kegumba message ama pibangamba media house ama oibiu haina admaina wispeech